Hello mayam, ngasisu RR present yamna nungairaba film ama putuna lakle. Hariba film asigi maming na Peddi. Film asi hantak 2026 ki June ki tarik marida release tawkiba yamna nauriba Telugu movie amani. Film asi action amasung sport based tawba movie amasu oiri. Aduga film asi namba matamda changkiba apunba senpham adudi crore sahunga kun manga dagina crore sahunga kunthani point tara manga fawa sangki airi. Aduga film asina release tawkraba numit tarani gi matung haibadi ngasigi June ki tarik tara mari asi fawada tankiba senpham adudi crore sahunga humdrani pan fawudi tankre. Ariba film asi su hojik Indian amadi atopa world gi theater ke amadasu kaptuna leiriba movie amani. Maram asina film asigi box office collection asi asom henkalakpa yana leiri. Aduga film asi hojik theater da kaptuna leibana maram oraga aina film asigi explain troppa matamda yamna sangna toruba tarabadi film gi production company na soidana maki copyright strike pirakpagi sang samna wangna lei. Maram asina film asigi mayek asengba thoroba kandada aina soidana maki sangna amuk lijarake haiba si mayamda haijari. Aduga film asigi panbyaba rating khara pallabadi IMDb rating da 10 gi manungda 6 district haiba rating asidasu 10 gi manungda 6.3 gi rating phangi. Film asigi maru oiba character khar gi maming pallabada film asigi main character su oriba Peddi gi saktam langliba asina Ram Charan. Aduga film asigi heroine gi saktam achi ama gi saktam langlibi asina Janbi Kapoor ne. Ajudi mayam film asigi samlok wari haidrabasu film asigi asengba wari rom doina mai oselasi. Film sigi ahanba sinda Olympic game masanada India na supnagi medal anikak laromi. Masi uba matamda India gi sport minister adu yamna saurami. Aduga mahakna Kiran Kawanupa amada asumna haira ame. Hojik nakoi kana amatana India gi sport asida care lobide amadi mai onsen bide. Maram asina aikoi gi India gi sport gi thadar iba phan mayam asi defense amadi lawu singu bugi thabakta oina loina thada khargani. Aduga India gi sport academy punamakti loina mutharagani. Kiran hariba nupa asidi sport minister na hariba wa asi taba matamda mak yamna pakhalami. Hariba sin asi sense tawduna mathangi sinda Kiran hariba nupa adu mafam amada lami. Mahakna lakpagi lambi aduda miyoi khara amadi wanglaba thong mathak adudagi turelda chongthaduna iroirami. Aduga miyoi mari amadi bike amada pulap tongduna chatkiba adusu mahakna urami. Masi uba matamda Kiran hariba nupa adudi yamna ngaklami. Aduga asigumba miyoi sing asina sana khonaba tawrabadi soidana medal lorokpa ngamgani hainasu mahakna khalami. Ngahak leiraba matungda Kiranna nupa masa kharana cricket sanaduna leiramba adusu urami. Maudagi Kiranna cricket sanafam adugi maikeida changami. Mahakna mafam asida yorokpa kandadi mafam asi sport academy ma oiduna leirami. Maram asina mafam asida makhan kyagi game su sanaduna leirami. Mafam asida miyoi kyana player amabu yamna pamna ngainari haibasu Kiranna khangami. Hariba player adudi atai kanamto oiramde. Film asigi main character oriba Peddi hariba nupa adu oiduna leirami. Peddi gi maming tarurba matungda mahak yamna chunga ame. Maramdi Peddi hariba misaksina game amakak natana atopa game kaya masu sanaba hairami. Masidasu natana mahakna hek sanaruba game kudimak loina excellent orami. Masida Kiranna nupa amada asumna hangami mahakna matau karamna game sanage. Masida nupa aduna Kiranda Peddi gi wari asi asumna lira ami. Peddi hariba nupa asi mahakna haitaba masana amata leite. Mahakna bu field da thokrabadi soidana mai pai aduga mahakse khungang asigidi field gi laini haina su khangnaribani. Masi taraba matungda Kiranna nupa aduda asumna amu haira ami. Ai hojik Peddi hariba nupa aduga unaba pame. Masida nupa aduna asumna haira ami mahakbu unaba chatnabagi damakta direct oina chatkadaba lambi leite. Maram aduna aikoina khongna oina chattuna mahakbu unagadabani. Maram asidagi nupa aduga Kiran makhoi ani makhongna Peddi gi yum maike aduda lakpa hurami. Makhoi ani na lambida lakpagi lambi aduda nupa aduna Kiranda Peddi gi wari lira ami. Matam adu 1990s ki matamni. Matam aduda makhoi gi khul aduda cricket ki match amakak leirami. Hariba matam asida Rambuji kawa nupa amabu aikoida uhalai. Mahakkisu cricket team ama leirami. Mahaki team aduga hojik cricket match sama sanagadaba oirami. Aduga mahaki team aduna betting hana tawgadaba soirami. Matam asida Rambuji na paisa piraga Peddi hariba nupa asibu makhoi gi team de holami. Hojik makhoi gi cricket ki match adu sanaba hora ami. Matam asi phawa Peddi hariba nupa adudi sanafam asida yauramde.
Tanja asida Rambuji team gi player ayamba loina sirami. Masigi matungda ngahak ngairabagi matungda Peddi du sanafam aduda yaurami. Hojik Peddi hariba nupa adu bat painabagi damakta field da thorami. Peddi na yamna phajana sanaduna amadi run kaya ama score tawduna cricket ki match asi Rambuji gi team na mai paami. Aina wari liba matamdadi cricket sanabagi masana asi khara samjanjare. Adubu hariba sin mati asisu yamna phajaba sin mati amani. Maram asina aigi viewers singnasu film asi yengduna film asigi asengba mahau adusu lobiyo. Masi uba matamda makogi mioi pomnamak loina haraurami. Mioi kaya amadi Peddi gi betting style atuda paisa kaya ama tharami. Makoi sing adusu Peddi na run yamna loba makoi na kaba aduda makoi na thariba paisa sing adu manglamde. Maram aduna makoi sing adusu yamna haraurami. Asumna adum Peddi gi wari sarakpa asida Peddi asi karamba mino haiba adugi matangda hairaami. Peddi hariba nupa asi amon akai marakta thabak suduna leiba labor amakhakni. Asengmamaki makoigi khungang aduda Peddi hingli haiba asi phawba khangdrabani. Mahaki maming khakta natana makoigi khul asi ching amada leiba khun macha amasu oirami. Mioi singna khul adugi maming phawba khangbiramde. Maram asina mafam asida leiriba mioi khudimangna Peddi gi ming asi kaubagi mahutta pahadi haina oina kaungnei. Masigi meaning di ching haibani. Peddi asi chini sungpham amada labor ama oina thabak torami. Mafam aduda leiriba mioi punamakna Peddi asi chini sungbada khwaidiga haiba misakne haina su hainei. Makoigi khul asida leiriba mioi punamak labor oina adumak hingi. Atai labor singa yengnarubadadi makoidi khwaidigi tonba labor ni haiba yai. Maramdi makoina nongmada thabak yamna surabasu labor amana lupa ani phawwa phangba ngamde. Maramdi makoigi khungang asi government na recognize tawdaba khungang amani haibadi sarkana masak khangwidaba lam amani haibani. Aduga khul adugi kunja sing adugi karigumba che chang ama phawba leite. Maram asina makoi sing adu government na recognize tawdribani. Adum oinamak mioi sing asina apikpa amount kaya amadi tanjai. Makoina thabak ka hena surabasu paisa kasuk yamna pibiramde. Masidas natana makoigi khul asi chatnaba matik chaba lambi su leiramde. Maram asina makoina jangal kya landuna chatnarami. Karigumba makoigi khungi mioi ama hek narakpa thoklabadi hospital da purakpa nangdabida lambida adumaksi. Maram asina Peddi amadi maki kunja sing adu makoigi khungang aduda hapta amada thabak sufam adudagi numit anikhak mayunggi mioi sing adu unanaba hanarami. Masigi matungda Peddi hariba nupa asigi imung manunggi maramda khara khangalami. Peddi gi imung asida Peddi asi maki mama khaktaga leminarami. Hojik Peddi asi chai kuthra surami. Maki mamana machanupa Peddi asibu nupi thinaba kyarakhana hairami. Mathangi numita Peddi na bazar da thorokpa matamda asi ama hariba nupi adubu mahangna thengnarami. Asi ama hariba nupi asi film asigi heroni oigadirba nupi adubani. Asi ama hariba nupi asigi mapa asi Rambuji hariba nupa asigi against da bot lepkadba nupa amasuni. Mahaki office amasu run toromi adubu mahaki office adu loss oirami. Matam masida asi ama hariba nupi asina makoigi masamaki labuk asibu mai thadoami. Mahangna tawriba asi mayam mamangda Rambuji hariba nupa aduna praja singbu lawu singbugi maramda phajana loina bidaba aduni. Adumna tawba tarabadi mioi miyam aduda makoina mateng panglabadi makoina soidana bot adu kakani haina khanbagini. Peddi di achi ama hariba nupi asibu hek ubuga maki thamoida nungsiba phawkhirami. Maram asina Peddi na achi amagi manakta mak soidana chatuna maki thamoi adubu kudum changani hairami. Numit asigi numidangi matamda achi ama hariba nupi asina mioi kaya ama chak pijaduna leirami. Mahangna tawriba asi makoina bot kanabagi damaktani. Matam asida Peddi su maki maruk kharaga mafam asida laami. Peddi na achi amagi matungda koini inaduna leirami. Ngahak leirama matungda achi ama adu maki room da changkhirami. Matam asida Peddi na maki marup amada achi amagi room gi mai adu muthalalami. Hariba matam asida Peddi hariba nupa asisu achi amagi room asida lona changa ami. Room asisu mai mamba aduna maram oiraga achi ama adu ka manung aduda tusalami. Matam aduda Peddi na chance lauduna achi amada case tawsalami. Masi ubada achi ama adu yamna sauna amam marak aduda Peddi adubu inthokirami. Matam asimaktada mangonda case taromliba misak adudi kanano haiba adudi mahangna khanglamde. Somdana Peddi di yamna harauduna leirami. Adubu achi ama hariba nupi dudi yamna sauduna leirami. Thaudo achi amana kana amatada haidoamde. Maramdi masina maram oiraga mahaki mapagi botta ayetpa kaya ama lakani haina khalami. Atum oinamak achi amana mangonda case taromliba misakto kanano haiba adu lona thidoknaba tawrami. Mathangi numita achi amana vote ki campaign ama lakpa matamda Rambuji ga thengnarami. Matam asida achi ama hariba nupi asina mayam mamangda leptuna microphone ama paiduna makoigi vote ki maramda wa kya ama ngangduna su leirami. Tanja simaktada Rambuji hariba nupa asina achi ama ge photo adu lawba pamami. Aduga
photo adu viral chalalaga makhoi mikcha thianba dusu mahakna pamlami maram asidagi Rambujina magi mioi amabu asi amagi manakta chalhanduna asi amagi photo adu kafalami matam aduda nupa aduna asi amagi photo kapniba adu Peddi na su urami aduga tawriba punama asi Rambujina tahulibani haiba sisu Peddi na khangami maram asidagi Peddi na photo kapliba nupa adugi matungda inaduna laaga nupa adubu mafam amada tap tap makai phudalami thongdo asina maram oraga Rambujina Peddi bu aduki matik sauningami aduga Rambujina asumna so haira ami Peddi na kari atopa plan tawri haiba du nakhoi myamna thido u masigi matungda Rambujina Peddi gi mathakta laman khumba du pamla ami thongdo asi thokraba matung mathangi numita makhoi khul aduda cricket ki match ama leirami matam aduda Rambujina Peddi asibu betting gi damak thado amde masi uba matamda Peddi adu yamna sauningami maram asidagi Peddi na karimta haidabida makutta bet ama paiduna mahak betting gi damakta thorami matam asida mahak ki teammate singna mahak pu thuna out henna ba honi haiba sisu mahakna khanglami adum oinamak Peddi na ayamba matamda mahakna betting tawna ba honarami aduga atopa team na langaiba ball sing adu mahakna phajaba mongda yeiduna 6 amadi 4 kya amasu thomami masi uba matamda yengliba babok sing adudi mamit penarami player sigi loramdaida makoina sit tawduna Peddi asibu out ohenaba honarami adum oinamak khul asida leiba player asibu yengliba mioi myam asinadi Peddi bu yamna kanna sonari asumna makhoi myamna Peddi gi pungning thogot pirakpa asi uba matamda Peddi asi yamna harawrami hojikti makhoi gi teammate sing aduna Peddi da support tawdaba aduna maram orga Peddi adu out oirami maram asina Peddi gi team adu hojikti match adu porami adum oinamak khul adugi kunja mayam adunadi Peddi bu thajaribani maram asigi damak kunja mayam aduna Peddi gi damak paisa kaya ama thaba adusu game adu porabanina paisa sing adu loina manglami maram asidagi kunja sing asina sauningbaga loinana Peddi da thina kyaraga na ngangba hawrami masida chunatna mahaki maming asibu kanna lauduna thina ngangba su hawrami matam asida garnaidu kouba wrestling gi oja su oiriba nupa amana Peddi gi phajarba performance kya adu su uki garnaidu hariba nupa asina su Peddi na thauna leina sanabagi mong matau si uba matamda pungaw ngawkhirami maram asidagi garnaidu na Peddi gi manakta changaktuna Peddi da asumna haira ami nahak aikhoi ga loinana satlasi wrestling masana aduda oina phajana sanarasi masida Peddi na asumna haira ami paisa pirabadi ai soidana noina haiba du yagani masi taba matamda garnaidu duna asumna haira ami karigumba matamda paisa dagi punsi asina hena maru oibasu leibani ko ado fare nahakna wrestling asibu tamba pamlabadi aikhoi gi tung ilau masi hairamlaga garnaidu hariba nupa adu mafam asi thadoktuna sakhirami senna si change tawduna mathangi sinda suri kouba Peddi gi khul asigi nupa amabu aikhoi da holai mahakna makhoi gi khul asibu phawduna cheliba train asi makhoi gi khul asida lepaningami karigumba train aduna lepa tarabadi makhoi gi khungi praja mayam adu train tongduna city gi mafam aduda thune yowangam asumna tawba tarabadi mafam aduda makhoi gi thabak sunaba kaya amasu phanggadoribani maram asina surina makhoi gi minister aduda letter amata ibiyu aduga letter adu high officer singda thagat piduna aikhoi gi khungi praja mayam asina wariba si amukta kohon biyu hairami mahangna sumna phaniyamna kanna haijaba tarabasu kana amatana magi wa adu tabiramde matam asida minister aduna asumna haira ami nakhoi gumba mioi kaya amani leiriba se nakhoi myamgi wa tabagi matam leite asumna hairaba matungda suri hariba nupa asibu mahak amadi maki mioi singna mafam asida tamthina phudala ami masigi matungda suri hariba ahan nupa adu mahaki khungang aduda thamoi sokna kaptuna hala ami matam asida Peddi su suri hariba ahan nupa siga thengnaraduna hanna siga loinana makhoi gi khul aduda hanminara ami surina soktuna halakpa adu khungi mi mayam aduna ubada khunja mayam aduna asumna haira ami hojikti aikhoi mayam tumina leibigi matam adu natre aikhoi mayam changduna aikhoi gi khul asibu phawduna cheliba train asi lephangadabani asumna aikhoi na hingliba makai protest asi tathagadabani adubu suri hariba ahan nupa asnati karigumba khara tawba du pamlami maramasdagi surina angangba machugi flag ama puraktuna railway gi track mapana aduda yungsinduna thamami mahangna tawriba asi flag asi urabadi train asi soidana lepkani haina khanbadagini adum oinamak train adudi adukimatik speed yangna thawduna laami maram asina mioi amatana train asibu lephanba ngamamde adubu hariba matam asida suri hariba nupa adudi makutta angangba machugi flag adu pairaga train aduna thoroiba
ट्रेक अदुगी ममांगदा लेप्तुना फ्लैग अदु हाइदुना लेरमी असुमना ट्रेन ममांग असिदा सुरीना तौरिबा अदु अरापदगी पेदी अमदी अतोपा मियोसिंगनासु उरमी मतम असिदा ट्रेन थौरइबा नुपा अदुगा लामिनबा नुपा अदुनासु ट्रेन थौरिबा नुपा असिदा ट्रेन असि अमुक्ता खामो मी अमा ट्रेन ममांगदा लेप्तुना लेरि हाइरमी मौदगी ट्रेन असिबु सेनरिबा नुपा अदुना ममाय अदु लैथोक्तुना येंगुबा मतमददी सुरी हाइरिबा नुपा अदु रेलवेगी ट्रेक असिदा लेप्तुना लेरंबा अदुसु मांगना उरमी मरम असदगी ट्रेन थौरइबा नुपा अदुनासु सुरीबु ट्रेन ममांग असिदगी थोखिनबा हाइदुना साइन कया अमा तौरमी अदुबु सुरी हाइरिबा नुपा अदुदी रेलवेगी ट्रेक अदुदगी सुंथोक थोक्तोइदा लेरमी पेदीसु सुरीबु कन्नबा हाइदुना यामना कन्ना सुरीगी मनाक्ता चेंसिलाई अदुबु मांगना सुरी हाइरिबा नुपा असिबुदी कन्बगा मौरमदे ट्रेन अदुना अदुमक सुरी अदु थोमखिरमी मरम असदगी मफम अदुदा सुरी अदु अदुमक सिखिरमी मसी उबा मतमदा पेदी अदु थमो यामना सोअमी मौदगी पेदीगी वखंदा माकी खुल असिगिदमक मांगना करिगुंबा मसक थोकपा थबा अमदी तौरगे हाइदुना माकी थमोय असिदा सब युंगना लेप्तुना लेरमी मथंगी सिंदा पेदी अदु गर्नाइदु हाइरिबा नुपा अदुगी मनाक्ता लामी अदुगा पेदीना असुमना हाइरामी अई हौजिक रेसलिंग मसाना असि तंबा पामी मरमदी अईना मसाना असिदा अफावो मी अमा ओइबा अदुसु पामी अदुगा अईगी मियोसिंग असिबुसु लेबा पुंबा खंगनबा अदुसु अईना पामी अदु ओइबा तारबदी अईना अयाकी खुंगंग अदुगी करिगुम खरदा ओइरबसु तौबा ngamlagani मसि तारबा मतुंगदा गर्नाइदु हारिबा नुपा अदुना पेदी असिबु रेसलिंग सानफम असिदा पुसनबिरा अमी मतम असिदा पेदीदी मखोगी ट्रेनिंग तौरिबा अदु यावंदबिदा मफम अदुगी थबक कया अमा ओइना सुअंदुना थममी मसिदुसु नतना मफम अदुगी अरुम अरुम्बा बोरा कया अमसु मांगना होललमी मसिदा पेदीना मसिबु करम मखनगी रेसलिंग की ट्रेनिंग नो हाइना खलमी मफम असिदा लैरिबा अतोपा प्लेयर सिंग असिदी अईगुमना तौरिबा सुमना अमता तौदे हाइनासु मांगना खलमी अदुम ओइनमक पेदी अदु वा अमता ngang मागी थबक अदु मखाताना अदुमक तौदुना लेरमी अतुबु नोंमदी पेदीना गर्नाइदुगी मनाक्ता चंगक्तुना असुमना हंगामी करिगिनो नहांगना अईबु असुमना मी अतैगा मानदबिदा थंबिरिबा सिबु मसिदा गर्नाइदुना असुमना हाइराअमी नंगना तौरिबा मयाम अदु ट्रेनिंग की सरुक अमनी नहांगना बोरा अदु मतौ क्रम थांगतपा अमुक मतौ क्रमना थादगनी हाइबदु तमलिबनी मसि पुनमक मयाम असि रेसलिंग की ट्रेनिंग की सरुक अमनी मसि तारबा मतुंगदा पेदी अदु यामना हराउरमी अदुगा माकी ट्रेनिंग अदु मखाताना अदुमक तौरमी मतम खरा हौखरबा मतुंगदा हौजिक्ति पेदीना रेसलिंग असि मतौ क्रमना सानगनी हाइबदु फजना खंगलाअमी अदुगा मसाना असिदा मतौ क्रमना लेंग ओटकनी हाइबदुसु माक हौजिक्ति फजना खंगाअमी मतम खरा हौखरबा मतुंगदा हौजिक रेसलिंग की कंपटीशन अमा लेरमी पेदी की टीम की ओइनदी पेदीना सरुक यागदब ओइरमी अदुबु पेदी की ऑपोजिट लेरिबा टीम अदुना पेदीबु उबा मतमदा मंगोंदा नोकना बिरमी अदुगा मखोइना पेदीदा असमना हाइराअमी नाहक्ति अनौबा रेसलिंग असिदा करिसु हैत्रिबा प्लेयर अमा माली नाहक्ति अखोई फमदा करिसु लेत्रबा प्लेयर अमनी मसि ताबा मतमदा पेदीना मु असमना मखोइसिंग अदुदा हाइराअमी हौजिक आई इतोमतगा नखोगी रेसलर अनिगा फाइट तौगनी मरम मसिना नखोगी ख्वाइदगी कनबा रेसलर अनि अदु अईगिदमक्ता थादोरउ मदुदगिदी मखोइगिसु अकनबा रेसलर अनि थादोरअमी अदुगा पेदीगा रेसलर अनि अदुगा फाइट तौबा हौरअमी असुमना मखोइगी फाइट अदु असुम फुनरकपा मतमदा मखोइगी अकनबा रेसलर अनि अदुना पेदीबु लाक्चबा ngamamde मदुदगिदी अरोइबददी पेदीना मखोइ अनिबु पाइदुना लंगबा हौरअमी असुमना मखोइ अनि अदु पेदीगी ममांगदा यामना कुइना लेपा ngamamde मरम मसिदगी मसाना असिदा हौजिक्ति पेदीना माइ पाअमी असुमना पेदीना माइ पाकपा असिदा मखोइगी मी मयाम अदुदी लोइना हराउनरमी मरु ओइना गर्नाइदुसु यामना हराउरमी नुमित असिगी नुमिदांगदा अचि अमा हारिबा नुपी अदु पेदीगी मनाक्ता लाक्तुना पेदीबु उनरमी जुगा मांगना सुमना हाइरामी अदोमबु थागतसरी नहांगना अखोइगी माइ पुबिरकपगिदमक्ता अदुगा अचि अमाना पेदीदा असुमनासु हाइरामी नोंगमु नुमिदांग अईगी कादा लोना चंगागा अइंगोंदा केस तौखिबा नुपा अदुसु नंगना अमुक्ता थिदोकदबनी मसि ताबा मतमदा पेदीना अचि अमादा अईना मियोय अदुबु यामना थुना थिदोकनी मसि हाइरबा मतुंगदा अचि अमा असिबु मांगना कोनसिलमी असुमना पेदीना मंगोंदा कोलकपा असिदा मांगना सुखंगलाअमी मदुदी नुमित अदुदा मंगोंदा केस तौरंबा मिसक अदु अतै कनामता नते पेदी हारिबा मिसक असिने हाइबसि खंगाअमी मसि खंगलकपा मिकुप्ता अचि अमाना पेदीदा अदुके मतिक साउरअमी मसिदा पेदीना अचि अमादा असुमना हाइराअमी अई नहाकपु थमोय सेंगना नुक्सी अदुबु अईना अईगी नुक्सीबा असि नंगोंदा मतौ क्रमना फोंदोकदबनो हाइबदी अई खंगदे मरम असिदगी अई करी तौगदबनो हाइबादु खंगदबदगी नंगोंदा थबक अदु तौखिबनी मसि तारबा मतुंगदा अचि अमा अदु पेदीदा सारमलगा महक मफम असि थादोक्तुना चटखिरमी मसिग मतुंगदा गर्नाइदु हारिबा नुपा अदु अखोइदमु उहलई गर्नाइदुना पेदीदा असुमना हाइराअमी नहाकि खोंगी लेंबगी स्पीड अदु यामना तप्पी मदु खरा सेमतोओ
khara thualu maduna tabatarabadi mina chance lawkhini adumna nahakna thurabadi nak national level fawa yerokadoribani garnaiduna asumna pedida wari amaga sulira ami aisu yamna kanba player ama oirai maduna maram oiraga sisodiabu maithiba pirambani somdana sisodiya ki family adugi apamba se armlet adugi medal lawpa aduni adubu kanagumba amana wrestling asda pudala abadi armlet adu mai pakpa adudo oina pikhiba tabani aduga sisodiana amukasu asumna haira ami matam aduda garnaidu hariba misak aduna aibusu purambani maram aduna armlet adu aina oina mangonda sinakibani maram masina hojiksu garnaiduna pedina masana asida soidana mai pani ngamgani duga armlet adubu pedina lohanba adu pamlamgani matam asida sisodiana su pedi asibu national game asigi masana asida yawonba adu pamlami maramdi mamangi matamda garnaiduna mahakbu maithiba piramba adu hujiki matam asidadi mahaki satra sina pedibu mayam mamangda maithiba pihanba adu pambagi damaktani adumna tawrabadi garnaidu dusu soidana makki mahaki mamangda ikaiba poklagani haina hairami mathangi sinda pedi asibu national game sanaba yaragani haibagi letter ama laami matam asida garnaiduna khangami madudi pedibu select tawraiba se sisodiana soidana oiramgani haiba si mahangna tawriba se mamangda aina mabu maithiba pikhiba dugumna pedi su mayam mamangda moina mu maithiba pigi haina khanbagi damaktani maram asigidamak garnaiduna pedi asibu hanadigi henna training kya ama pirami matam asida garnaiduna mahaki atopa satrasing adudigi pedidana henna matam pirami masidus natana brada hariba mahaki satra sidasu mahangna yamna onsilamde madugi mohutta pedidana henna onsilami matam maduda brada hariba satra asina asumna khalami mamangi matamdadi sar garnaiduna aingonda phajana onsilambani adubu hojikti pedidana henna mai onsankhre maram asigidamak noma bardana Peddi asida kanaba horami makoinina asum khanarakpa matamda bardana pedi gi makhong aduda utupna thomjalami aduga asokpa mapa aduda hanjin hanjinda makhongna su kauksalami maram asidagi pedi gi makhong na amati soktuna leirami barda hariba nupa asina pedina any game amatada mai palakpa dusu mahana pamlamde maram asidagi barda hariba nupa aduna sisodia hariba nupa adugi manakta laktuna pedi gi asonba du loina takthoklami aduga mangna sumnasu haira ami karigumba nakoina pedi gi makhongda target tawduna sogallaga sanaba tarabadi nakoina game madu soidana kagani maramdi mahaki makhong nama amadi hanadigi soktuna leirabani sisodiana su mahaki satra aduda bardana hairamba sing adu loina tawna bahaiduna hairami matam kra haukraba matungda national game madu haurami matam asita pedi su mahaki opponent sing adu maithiba piduna semi final phawdi yaurami somdana sisodia gi satra adu su adum mai palaktuna makhoisu semi final phawdi yaurami mathangi sinda semi final gi numit asida pedi amadi sisodia gi satra makhoi ani game adu sanarami hanba round dadi pedi na point kra henduna sisodia gi satra adu digi mang thana salami ni super round sanaram daida sisodiana magi satra aduda pedi gi asokpa makhong aduda oina attack taw hairami maram asidagi player aduna pedi gi asokpa makhong aduda hanjan hanjan attack tawromi maram asina second round adudi atopa player aduna point yamna henkirami ahum suba amadi last round asidasu pedina nupa asibu laksinaba yamna kana honarami adubu nupa asina pedi gi makhong asi adum tamduna leirami aroibadidi play asigi second tara ketang ngairaba kanda pedina mahaki makhong adu narabasu nana nupa adubu mahaki mareng bana sida thakalami aduga nupa adu leimai asida thadarami asumna tawba asida atopa player adugi managanadu leiba asida tarami maram asidagi pedina point myam phangduna semi final asi karami matam asida pedi gi makhong adu yamna kanna nara ami maram asidagi mak mafam asida aduma wanthara ami adugi pedi asi makhoi myam aduna hospital na pukhat kirami matam asida pedi bu yengliba doctor asina garnaiduda asumna haira ami pedi gi makhong yamna maru oiba singli ama tatle maram aduna pedi asi amohana wrestling masana asi sanaba yararoi maram aduna pedi asi hojik matam yamna sangna pothaduna leiba darka tai maduna tabatarabadi maki makhong asi phabada khara wagani aduga mangonda ahenba thabak amata su suanba yade hojikti masi taba matamda pedi adudi thamoi adukamati kairaduna mak mafam asida kapami asengma makidi mahangna game asige final adu sanaba pambani aduga makhoigi kungang adu mayamna masak khangba ama ohenba adusu pamlibani masidus natana mahakse karamba khundagi lakpano haiba adusu utpa pamlibani maramdi makhoigi kungang adu sarkana masak khangba khun ama oidabagini matam asida pedi gi wakhanda asumna sukhala ami hojik aina khong yadana leirabanina aina matau kramna aigi khul asibu masak taktuno khanbada pedi adu thamoi yamna kairami
somdana makhoi kungi miyoi sing aduna mangonda thajaba kya ama thamlibani adubu ayangna hujik madu thabak oina tawba ngamdre haina mahak thamoi sokna kapami matam masida girl naidu hairiba nupa asi Peddi gi manakta changaga Peddi da asomna hairami Peddi nahangna layeng duna lekliba asi numit humni sure asi phawada nangi khong adudi koma da leire hujikti national game adugi final adu su sanakre nahak yaugdrabanina atopa player aduna mai pakre masi taba matamda Peddi adudi amukke na thamoi kairami Peddi gi mawng matosi uba matamda girl naiduna Peddi da asomna amu hairami nahangna hujik phangadoriba ase silver medal ni duga paisa kaya amasuni amasung government gi thabak amasu phangadoribani masi taraba matungda Peddi na magi phangiba paisa sing adu maki khudda satuna maki khungi miyoi sing aduda loini yanthomami aduga government job adusu ma pamde haiduna Peddi na lormde masigi matungda Peddi adu magi makhong adu khara pharabanina mak Delhi da laami aduga afang afangba thabak kaya amasurami mafam asida Peddi na achawa minister kaya gi manakta chatuna me mama puthokuna makhoigi lefam adu kana amatana masak khangwidare amukta government na masak khanganbiyu haina yamna kanna hairami adum oinamak kana amatana Peddi gi wa adu tabiramde aduga Peddi na minister amagi manakta changduna asumna amu hairami aibu sarna mukta sinbiduna Olympic game da amukta saruk yahanbiyu masida minister aduna Peddi da asumna hairami nahakti gold medal su lorokpa nate nahakna loroiba adudi silver medal ni aduga nahakki naming adudi news ta phawa yaukhide masida nahakna matau kramna Olympic yauduna haina thinoina ngangbiduna thamami asumna kana amatana Peddi gi mateng pangbiramde asigumba mawng matau sing asi ubada Peddi adu thamoi yamna kairami aduga Peddi na mahakki thamoida asumna sukalami matam aduda aina gol lahogdrabanina hojikte ai kari tawbatai tanja asida Peddi gi makhong adusu hena soksilami maramdi mahakna koichat chatpagi oirami masig matungda Peddi adu thamoi kaina train tongduna mayunggi maike aduda laami matam aduda Peddi na mahakki asokpa makhong adu karisu kanadraba amani haina khalaami maram masdagi Peddi na train asigi thongjin manak aduda laaga mahakki asokpa makhong adu train gi thong asigi mapanda tingthorami masina maram oraga atopa thorokpa train amana mahakki makhong adubu thombadagi mahakki asokpa makhong adu tattuna paithokhirami maram asdagi Peddi adu hospital na pukhalami matam kaya hokraba matungda Peddi adu makhong namasu yaudраbanina mahakna magi khungangi damakta karisu tawba ngamaroi haina khalami matam masida Peddi na Delhi da chatluba kanada soinaiba singisu Olympic tawe haibadu mahakna ningsingaami aduga soinaiba kaya ama Olympic ki damak training tahuba adusu Peddi na loina ningsingaami madudigi Peddi gi wakhanda thauna ama laami aduga mahaksu Olympic ta saruk soidana yagani haiduna mahakki wakhan aduda chabyungna khanduna lekhirami matam aduda mahakna soidana makki Paralympic aduda saruk yasilaga goal soidana lawgani hainasu wasaklami masigi matungdigidi Peddi gi su khusenggi oba khong ama hapami aduga running competition aduda saruk yagani haina mana chabyungna lepami asumna leptana practice kyara khanna Peddi na tawraba matung hojik Olympic ki matam adu yokselami hojik Peddi na chengaduriba lamjen asi supna miyoi khara lamjen tanaba adu natte mahakki khungang adugi damak chengaduriba lamjen amani karigumba aina lamjen asida thoiba tarabati aina aigi kunjasing asigi karigumba khara da oirabasu tawba ngamjaragani asumna mahakki thamoida khallaba matungda hojik makhoigi lamjen adu tharami matam masida Peddi na mahakki ariba thonasing adu puthokduna lamjen asi mai paktaba yade haiduna yamna kana selakpa asina hojikti lamjen adu Peddi na mai paktuna masana asigi oina Peddi na gold medal adu phanggadori asumna Peddi na gold medal phanglagani haiba asi taba matamda makhoigi khul aduda leiriba kunjasing amadi mahakpu wrestler tambirakiba makhoigi ojasing adusu loina haraujarami matam aduda judgesing aduna Peddi da medal adu pinaba changakpa matam aduda Peddi na judgesing aduda asomna oina hairaami ai nakhoigi gold medal adu pamde madugi mohutta nakhoina pariba microphone adu aingonda mukta pibiyu maram asdagi mafam asda leiriba judgesing aduna su microphone adu Peddi da pirami matam asida Peddi na ihan hanbo oina microphone aduda mahakse India macha ama natte haiduna hairaami masi taba matamda judgesing aduna makhoigi che sangsing adu phaktoktuni yenguba matamda nahakti India macha amani Arunachandagini kaino haiduna hairaami maudagidi media gi mamang aduda Peddi na mahak matau kramna India haiba leba asida polkhiba haiba wari asidagi haurami asuk kuiraba matam asi phawada ai isase Indian citizen ama oidari hojik phawada aigi khungang ado India asigi manungda leiba ching amagi mataidani mafam adu hojik phawa government na masak khangwidari aduga maduda leiriba miyoi amatana masagi oiba masabu masak takpa yaba che chang amata su paidari hojik phawada government na khul adu lei haiba phawa khangwide karisu care lowide
ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯈꯪꯕꯤꯗꯦ ꯑꯩꯅ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯍꯥꯏꯅꯤꯡꯕꯒꯤꯗꯃꯛ ꯃꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯝꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔꯤ ꯀꯧꯕ ꯃꯤꯁꯛ ꯑꯃꯁꯨ ꯈꯨꯟ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯐꯥꯎꯕ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯔꯤ ꯑꯁꯨꯝꯅ ꯄꯦꯗꯤꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯀꯌꯥ ꯑꯃꯗ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅꯔꯛꯑꯝꯃꯤ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯄꯦꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯣꯜ ꯃꯦꯗꯜ ꯑꯗꯨ ꯂꯧꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯦꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯁꯛ ꯅꯥꯏꯕ ꯐꯝꯅꯥꯏꯕꯁꯤꯡꯅꯁꯨ ꯂꯣꯏꯅ ꯈꯪꯉꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯦꯗꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯀꯥꯟꯗ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯦꯗꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯆꯤ ꯑꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯄꯦꯗꯤ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯆꯤ ꯑꯃꯥꯅꯁꯨ ꯄꯦꯗꯤ ꯑꯁꯤꯕꯨ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯌꯥꯖꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯁꯨ ꯄꯦꯗꯤꯅ ꯈꯨꯟ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯌꯥ ꯑꯃ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯈꯥꯝꯂꯝꯗꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯄꯦꯗꯤꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯄꯦꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃ ꯍꯥꯡꯗꯣꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯄꯦꯗꯤ ꯑꯗꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯄꯣꯔꯛꯄ ꯄꯥꯝꯈꯤꯕ ꯑꯗꯨ ꯑꯩꯅ ꯅꯠꯇꯦ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯄꯣꯔꯛꯄ ꯑꯗꯨ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯑꯣꯏꯅ ꯊꯣꯟꯕꯤꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯄꯦꯗꯤꯕꯨ ꯃꯁꯛ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯆꯨ ꯑꯃ ꯁꯥꯗꯨꯅ ꯊꯝꯃꯝꯃꯤ ꯃꯇꯝ ꯑꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇ꯭ꯔꯦꯟ ꯇꯣꯡꯕ ꯐꯪꯉꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯠꯈꯤꯕ ꯀꯤꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯤꯔꯟꯅ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯄꯦꯗꯤꯅ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯄꯨꯔꯛꯄ ꯄꯥꯝꯂꯤꯕꯅꯣ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯔꯟ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯀꯤꯔꯟꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯕ ꯀꯥꯟꯗꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇ꯭ꯔꯦꯟ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯦꯗꯤꯒꯤ ꯑꯁꯥꯕ ꯁ꯭ꯇꯦꯆꯨ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯦꯗꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤꯗꯁꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯁꯨ ꯄꯦꯗꯤꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯃꯤ ꯀꯌꯥ ꯊꯤꯗꯨꯅ ꯑꯣꯂꯤꯝꯄꯤꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯀꯤꯔꯟ ꯑꯗꯨꯁꯨ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯤꯔꯟꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯑꯁꯨꯝ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯦꯗꯤꯅ ꯍꯨꯏ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯀꯤꯔꯟꯅ ꯄꯦꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯦꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯦꯗꯤꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯁꯛ ꯇꯥꯛꯅꯕ ꯆꯦ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯚꯣꯇꯔ ꯆꯜꯍꯟꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯦꯗꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯛ ꯈꯪꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯄꯦꯗꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ